Imphal Jiribam Lambi National Highway 37 gi sarukta Kangpokpi District Manung Channa Charoi Pandongba area da chaka mari panba gari ama accident thokpada gari adu da tonglakpa miyoi taraga humdoi rom asokapan nangle asokpa sing adu gi manung da miyoi mari rom di fibam khara khajik luri adubu ka hena khudong thiningai oiba fibam di oidre haidi Impact News sa fangba pauda Tata Yodha gari adu ngasi ayuk Tamenglong District ki manung channa laiba Duilwan Wairangba Khuldagi Tarungda Pangthokadaba Panmai Clan meeting yaunaba miyoi kunmuk tonglaga Imphal tamna lakpada ayuk ki pung Taragama thoi makhairung khara helakpa aduaida laibak thiba thodok adu thokhibani Accident thoklaba gari adugi registration number na MN01AA5030 ni Accident aduda soklaba miyoi taraga humdoi adu hauzik Imphal gi Rims Hospital da laikanaduna lairi